ngasi August ki tang tarag humdoi Kuki inpi Manipur na thadorok wafum khra mem na thamjari Kuki gi praja singda baseless leveling oi pamasum mischaracterization oi ba refugee natragana illegal immigrants have a season aba unlawful oi bisi ki mayok te legal report tawna have wafum yon Kuki inpi Manipur na phong torok khra mem na tentak na thamjari MP session sindana athau busing ginning sing numit thoram pangthokre haujuk lairibe assembly asi dissolve toraga anauba Leingak loan ama seman lamdam sigi miyam gi phabo oigani mega sandra parliament handak pass tawkiba budget Manipur gi oina peningai oiba budget amati oikidi Congress party go inadi haujuk lairibe assembly asi dissolve tawduna miyam gi anauba Leingak loan ama seman lamdam sigi miyam gi phabo oigani haina Manipur Pradesh Congress Committee MP Shishigi President K. Megasandra na pungto. Wapam asi ngasi lamdam asigi mapam ayambada Patriots Day gi thorom park sana pangthok na khibegi saruk ama oina Manipur Congress Party na su party asigi campus ta sama kuntraga mari shuba Patriots Day gi palan thorom ga mari lendana K. Megasandra na pungto kibani. Thoram maduda Congress Working Committee CWC gi member Gaikhangam General Secretary Singamadi MP Shishigi masak naiba Thaumi Singju Sharuk Yakiba Gulunana Beti Kendra ki mitam Pauna Barzabasi Amadi Thangal General gi photo da lai shukatuna ikai kumna putki K Megasandran hai Parliament pass tokiba budget atura lamdam sigi miya maruoina IDP singi oina di peningai oidaba budget amadi oikhidre President rule thamduna central government Leingak pamatam masida handaki budget asida lamdam sigi miyamna pamlamba kaya adu gi ona tainabada lakli GST amendment gi matang su border area da lariba Manipur di atuki matik so wali one session one text ki makhada mainland India gi asok so bo state singa apik pa Manipur state ka sap manana yengma miyang su lebok thibani machine apik pa business tawjari lamdam sigi miyamna sauna sapu piragani hauju lariba president rule lenga asina lamdam sida thoklibi irang asiga mari leinana concrete road map ama puthoptuna lamdam sida ingtapa mahoksa gi punsida hanjin hanana ba thausil thorang lokhatpe gi mamisu ude ai ki Magna Makata na fungdoki bada mamang de lairam state asigi chief secretary oiramba PK Singhana IDP sing makoi gi mayum da hanjin hanana ba PS9 na thabuk pekhat pa haure haibadusu mapung phana thabuk oina pekhat pa udri ngak ki miyam gi ihul phathana ba oina tawi lamdam asigi Leingak lon asi Delhi amari bureaucrat officer singna control to ba Leingak lon amagum nairi lamdam asigi voter oiriba miyamna khanjaba MLA singi hak asi amat lehendri democracy ki won tuk lehendaba gloina miyam gi apam gi mayuk ta leiba Lenga amani haina lawi Lenga ama athubuda hanjin hangani haina di hairaga president rulasi adum sangdok tuna thambana miyam kham thengna thamba wa boiri president rulenga ana miyam gi apamba miyam gi khulaw amata thabak oina pangthok pangamdri miyam gi thajaba mangli maram mayam singa si leibana Congress Party ki oina di haujuk lariba assembly si dissolve tawduna miyam gi anoba Leingak ron ama sembana lamdam asigi miyam gi phabo igani ngasi athauba singi ningsing numit thauram asiga mari lendana magna makhata na fungdokhibada ngasi gi numit asi matamamada aikoi gi paipu sing British ki mayokta Mama lebakpu ningkha tamna bu honabada nongna thawai thaki ba thona pharaba makhoibu ningsingnuna ikai khumna bu utpana mini ngasi gi thauram asi tungi lakadaba generation khudimak mama lebakpu nungsibe ihuladu phawon bagaloina matam super mama lebakpu nungsiba phawona ba sahi khudingi pangthokpa thauram naiki Manipur ning tamba phangkiba August taraga mari na lakpada Kabai Union Manipur ye proposal pirakli sei yangkai ga humdoi British ki makhada mikha pondun lairuraba matung August taraga mari English nga samapan ga nifugo tareta Manipur amuhana maning makha tangki matam sangna mikha ponbigi minai oibigi awasai thingdigi nanthokpa ningtam namik ka lakpada Kabai Union Manipur miyam ye proposal pirakli Kabai Union Manipur gi President Dr. K. Hera Kabai na khuyek pidun thaturak pa ye proposal asin hairibadi nomir asina lakpra ekoi gi thauna pharabi paipu singaduna ningtamba gi damakta maliam da British ki Leingak gi numit ta di haina mapangal kalab government aduga lan thengna khibadu ngasi suning singali ningtam lan atu thawaina ponta pi khraba madi ningtamba gi damak lan thengna khiba kayabu ngammi haina phangsi tawdun hakiba Andaman and Nicobar amadi Manipur gi wangba loi thakiba thawbu singadubu Kabai Union Manipur na ngak nona ikai khonoba utsari haidi siolasin hai Malayam da mikha ponduna leiba pamba kanglu proof amata leibanati mikha ponba pamdi haiduna su lan amata thengna dana aikoi gi ningtamba dusu pithokiba pangdaba ipai pudu aikoi gi dinati
ꯃꯈꯣꯏꯗꯤ ꯋꯥꯈꯜꯂꯣꯟ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯀꯠꯊꯣꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯆꯔꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯅꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯅꯤꯡꯇꯝ ꯂꯥꯟ ꯍꯧꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯧꯌꯣꯏꯈ꯭ꯔꯕ ꯖꯥꯗꯣꯅꯪ ꯑꯃꯁꯨꯡ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯌꯨꯁꯨ ꯑꯃꯅꯤ ꯖꯥꯗꯣꯅꯪ ꯑꯃꯁꯨꯡ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯌꯨ ꯑꯅꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯍꯧꯕ ꯂꯜꯍꯧꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯃꯤ ꯈꯔ ꯂꯣꯏꯂꯝ ꯃꯄꯨꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯐꯪꯈꯤꯗꯕ ꯅꯠꯇꯦ ꯔꯥꯅꯤ ꯒꯥꯏꯗꯦꯟꯂꯤꯌꯨ ꯃꯁꯥꯃꯛ ꯏꯍꯧ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯍꯤ ꯀꯌꯥ ꯀꯩꯁꯨꯝꯁꯪꯗ ꯑꯋꯥꯕ ꯅꯪꯈꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯅꯤꯡꯇꯝꯕ ꯑꯗꯨꯕꯨ ꯐꯪꯈꯤꯕ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯌꯦꯜꯍꯧꯃꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯄꯗꯁꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯄꯤꯕꯤꯔꯁꯅꯨ ꯍꯥꯏꯅ ꯊꯧꯅꯤꯖꯔꯤ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯗꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯀꯔꯝꯁ꯭ꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯗꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯀꯥꯡꯂꯨꯞꯀꯤ ꯋꯥ ꯉꯥꯡꯂꯒ ꯂꯩꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕꯗꯒꯤ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯔꯝꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯒꯁ 19 ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯔꯥꯁꯇ꯭ꯔꯤꯌꯥ ꯃꯣꯗꯤ ꯁꯦꯕꯥ ꯁꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯀꯪꯂꯥ ꯋꯦꯁꯇꯔꯟ ꯒꯦꯠ ꯃꯃꯥꯡꯗꯒꯤ ꯃꯥꯏꯕꯝ ꯂꯣꯛꯄꯁꯤꯡ ꯐꯥꯎꯕ ꯆꯠꯈꯤꯕ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯀꯔꯝꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨꯗ ꯃꯤꯑꯣꯏ 100 ꯔꯣꯝꯅ ꯁꯥꯏꯀꯜ ꯊꯧꯈꯤ ꯀꯪꯂꯥ ꯃꯃꯥꯡꯗꯒꯤ ꯍꯧꯔꯒ ꯈꯣꯏꯔꯝꯕꯜ ꯀꯩꯊꯦꯜ ꯐꯥꯎꯔꯒ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤ ꯀꯩꯁꯥꯝꯄꯥꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯤꯗꯤꯝ ꯂꯝꯕꯤꯗ ꯆꯠꯂꯒ ꯄꯟꯊꯨꯡꯐꯝ ꯃꯥꯏꯕꯝ ꯂꯣꯛꯄꯁꯤꯡ ꯌꯧꯅ ꯈꯣꯡꯁꯥꯟꯈꯤ MLA ꯀꯔꯝꯁ꯭ꯌꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯂꯒ ꯑꯩꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯕ ꯇꯥꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯦꯡꯗꯕ ꯂꯩꯉꯥꯛ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯩ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯥꯛꯄꯗꯒꯤ ꯂꯧ ꯎꯕ ꯈꯔ ꯌꯥꯔꯦ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯈꯔ ꯐꯒꯠꯄ ꯉꯝꯂꯦ ꯑꯃꯁꯨꯡ ꯗꯤꯕꯦꯂꯞꯃꯦꯟ ꯈꯔꯗꯤ ꯂꯥꯛꯂꯦ ꯍꯥꯏꯔꯕꯁꯨ IDPꯁꯤꯡꯗꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ CSOꯁꯤꯡ ꯑꯃꯗꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯋꯥꯈꯜ ꯆꯨꯡꯁꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯁꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯂꯝꯗꯝ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯊꯕꯛꯅ ꯇꯥꯛꯄ ꯃꯊꯧ ꯇꯥꯏ ꯅꯥꯀꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯐꯨꯔꯨꯞꯀꯤ ꯀꯥꯡꯂꯨꯞꯀꯤ ꯋꯥ ꯉꯥꯡꯂꯒ ꯂꯩꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯁꯥꯏꯀꯜ ꯊꯧꯕꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯈꯤ ꯑꯃꯨꯛꯀꯣ ꯑꯃꯗꯤ TUCꯅ ꯁꯤꯟꯗꯨꯅ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ All Manipur United Clubs Organization ꯑꯃꯨꯛꯀꯣ ꯑꯃꯗꯤ ꯊꯥꯡꯃꯩꯕꯟ United Clubs Organization TUC ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯑꯣꯒꯁ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 8:30 ꯍꯧꯗꯨꯅ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ 153 ꯁꯨꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯂꯨꯆꯤꯡꯗꯨꯅ ꯂꯨꯞ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯤꯁꯤꯡꯒꯁꯨ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯊꯧꯔꯝ ꯑꯗꯨꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯈꯤꯕ ꯈꯣꯏꯁꯅꯥꯝ ꯑꯣꯡꯕꯤ ꯕꯤꯔꯂꯥ ꯕꯣꯔꯗ ꯃꯦꯝꯕꯔ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯁꯨ ꯑꯣꯏꯔꯤꯕꯤ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯑꯦꯟड ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯂꯥꯛꯄꯤ ꯍꯤꯖꯝ ꯑꯣꯡꯕꯤ ꯕꯥꯕꯂꯤ ꯑꯃꯗꯤ ꯍꯤꯖꯝ ꯑꯣꯡꯕꯤ ꯁꯔꯤꯇꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯥꯡꯃꯩꯕꯟ ꯆꯩꯔꯥꯎꯆꯤꯡꯗ ꯈꯤꯜꯂꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯤꯇꯝꯗ ꯑꯃꯗꯤ ꯏꯪ 1992ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯁꯛꯈꯪꯈꯤꯗ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯃꯨꯛꯀꯣꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯤꯁꯅꯆꯟꯗ꯭ꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯄ꯭ꯔꯇꯥꯞ ꯂꯩꯁꯪꯊꯦꯝ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯟꯖꯣꯏ ꯑꯃꯗꯤ ꯀꯣꯏꯖꯝ ꯍꯦꯂꯦꯟ ꯃꯩꯇꯩꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯩꯔꯣꯏꯖꯝ ꯅꯟꯗꯣ ꯂꯨꯋꯥꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯗꯨꯉ ꯏꯪ 1992ꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯔꯣꯏꯕ ꯅꯤꯡꯇꯝ ꯂꯥꯟ ꯑꯣꯏꯔꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯈꯣꯡꯖꯣꯝꯗ ꯃꯄꯨꯡ ꯑꯣꯏꯅ ꯁꯣꯛꯅꯈꯤꯕꯗꯨ ꯃꯅꯤꯄꯨꯔꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥ ꯉꯥꯡꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯊꯤꯔꯒꯅꯤ ꯈꯪꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯕꯗු ꯆꯨꯝꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤ ꯂꯥꯟ ꯌꯥꯝꯅ ꯍꯩꯇꯕ ꯐꯨꯔꯨꯞ ꯑꯃ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟ ꯆꯠꯄꯗ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯋꯥꯈꯜꯂꯣꯟꯗ ꯂꯥꯟ ꯆꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯃꯩꯊꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯟꯈꯤꯗꯦ ꯂꯥꯟꯐꯝꯗꯨꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯒꯤꯁꯨ ꯃꯤꯈꯥ ꯄꯣꯟꯈꯤꯗꯦ ꯃꯤꯈꯥ ꯄꯣꯜꯂꯤꯕꯗꯤ ꯃꯇꯝꯗꯨꯗ ꯍꯤꯡꯍꯧꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯤ ꯍꯥꯏꯔꯤ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯈꯥꯡꯕ ꯀꯟꯕꯒꯤ ꯂꯤꯛꯂꯝ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ JSCC
ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟꯒ ꯃꯧꯗ꯭ꯔꯥꯒ ꯃꯥꯊꯣꯏꯗ ꯊꯣꯛꯈꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯂꯥꯟꯐꯝꯁꯤꯡꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯃꯈꯣꯏꯒꯤ ꯃꯃꯥ ꯂꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯆꯍꯩꯗꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛ ꯑꯃ ꯑꯃꯁꯨꯡ ꯄꯣꯠꯂꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯃꯤꯟꯅꯗꯨꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯥꯡꯂꯣꯝꯗ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯃꯤꯟꯅꯁꯤ꯫ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯂꯤꯛꯂꯝ ꯉꯥꯛꯅ ꯆꯠꯂꯁꯤ, ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ ꯑꯊꯧꯕ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯕꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯃꯊꯛꯇ ꯐꯩꯗꯥꯕꯨꯡ ꯉꯁꯤꯅ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯕꯁꯤꯗ ꯄꯥꯎꯅꯥ ꯃꯦꯖꯔ ꯆꯤꯡꯂꯦꯟ ꯁꯅꯥ, ꯀꯣꯏꯔꯦꯡ ꯁꯅꯥ ꯌꯥꯎꯅ ꯀꯌꯥ ꯑꯃꯁꯨ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯈꯤ, ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤ꯫ JSCCꯅ ꯁꯤꯟꯗꯨꯅ ꯑꯣꯒꯁ꯭ꯠ 16 ꯑꯁꯤꯒꯨꯝꯕ ꯄꯨꯋꯥꯔꯤꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯈꯪꯍꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯤꯔꯣꯜ ꯑꯁꯤꯕꯨ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤ ꯌꯨꯝꯐꯝ ꯊꯣꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ MSFꯀꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯟꯖꯥꯎ 1891ꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JSCCꯒꯤ ꯊꯧꯃꯤꯁꯤꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈꯤ꯫ ꯂꯣꯏꯅꯅ ꯑꯊꯧꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯄ ꯊꯧꯅꯥ ꯐꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯆꯪꯁꯤꯟꯕ ꯑꯃꯁꯨꯡ ꯈꯥꯡꯕ ꯀꯟꯕꯒꯤ ꯂꯤꯛꯂꯝ ꯑꯁꯤ ꯉꯥꯛꯅ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫